Ngara numida wairam phongkhiba kangla paudagi maruoiba paw khara khangasaraka miyamda khudo tamjake Moreda su Myanmar gi Hindu sing yauna kangsing khrei Kanglup gi irang maram oiraga Moreda leiramba Maitei sing mayu maikai thadok tuna lanjena raklaga relief camp singda sangjafam lawduna leirabasu Hindu laining chapa singi achoba festival ama oiriba kangsing bagi tharam ngasi Sri Sri Radha Govindaji Temple Morena senduna Kunga Mathui Suba Rata Jatra Kangsing bagi thorom Moreda pangthokre haukiba sahi lising aniga subna kunga humdagi me ahumdagi thokiba kangrup ki irang na maram oiraga matam kuina Moreda Kangsing bagi thorom letruraba matung ngasi Sri Sri Radha Govindaji School Temple Morena senduna ngasi Moreda pangthokiba Kangsing bagi thorom aduda Myanmar ge Tamu Town da laiba Hindu laining chapa miyoi kayasu Moreda laktuna saru yakhi Thoram adu aso engam thokyona bahaduna security gi makedegi akan mamongda section tharang sing paikhatke Iskor Manipur na sunga si nungtu pung khara helakpada kangsing mui thoram pangthokre thoram adu ga mai lenyana Iskor Manipur gi secretary Bana Malidas na phongdokhibada lamdam asida hauji oiriba tangdulai ta daba amasung Kanglup Phuru gi khenaba punama festival asi lakpaga lonyana punamok loisingkhiduna lamdam asida tangdulai taba Santi leiba lamdam ama pina piba oirasunu haina phongnoki makhatarapa pauda kaikhraba Air India flight ke black box animak New Delhi da purakhrei hadakta Ahmedabad International Airport ge London tamna paikhiba Air India Boeing Dreamliner ge black box animak Ahmedabad ge New Delhi da purakhrei Ministry of Civil Administration ki statement amada hairibana black box animak tegi data khumjinba loire Data sing adu analyze tongnabagi damak New Delhi da purakhibane black box ani adu akanba security ki section thoranga lonena Indian Air Force ki flight amana Ahmedabad ki New Delhi tamna tha asigi kungamari da purakhibane numit adu maki numoida wairamdagi data extension tawbagi thaba adu paikhatpa hauki data extraction adu air traffic incident investigation bureau gi DG na lusinki amasung Technical member kaya su sarugya ke masigi mathakta United States ke National Export Safety Board ke member sing na su mateng pangki data sing adu mai pang na extract tawraba matung copy bus recorder CBR flight data recorder FDR gi data sing adu analyze tawba haukrei black box ani adu da CBR amasung MPR amamam yawi plane adu gi mamang thangba sarukta Yauriba crash protection module adu aso engam yauduna lathokpaga lonina maduda yauriba data sing adu AAIB gi laboratory da mai pakna download tawre masina takpade plane crash adu da black box ki data sing adu ama ata thokide habadu confirm tawre habani haire panbayavade AAIB na thodok thokhiba numi adu da khudaki oina semkiba false responder team Go team aduna tanangasi fawa investigation team amata semba leitre Go team adusu AAIB gi DG Group campaign GBG Jogendar na lusingkhibani leibak thiba thodo aduda plane aduda passenger crew member sanini funi thogi manungda miyoi amakhakna tana ataidi loinamak laikhidabani makhatarapa pauda Mizoram da Myanmar gi refugee sing jangjafam birubadagi wanthok lanthok kayana pikthalle Mizoram da Myanmar gi refugee kaya jangjafam birubadagi drug yauna wathok lanthok kayana pikthalle Mizoram government gi makedegi state aduda jangjafam lawriba Myanmar refugee sing makhoi gi refugee camp sing dagi hendoktana bahairabasu yamna toina Myanmar da chathok chachin tawba amasung drug ka mari leinaba case kaya da chenarakpadagi state adugi chief minister adu homana mathok tarabade Myanmar refugee sing da piriba I-card sing adu laukhalagani haire minister asina makhata na hairibana refugee sing asigi marakta khara amana state government gi order ngakna chatlabasu refugee khara amade Mizoram amasung Myanmar border da yamna toina chathok chachin tawbada natana leiba asigi leiriba lo phawba thugaiba yaure maram aduna hariba refugee sing asigi mathakta aing oiba thabok sing laukhalagani haina phongdokhre Lodina Bharat Sarkar ki Ministry of Home Affairs ki Joint Secretary Surinder Bhagat ki makedegi refugee camp da leiriba Myanmar sing chathok tonaba hairabasu yamna toina Mizoram amasung
Myanmar border chathok chasin tawribasing makhoi da piriba Myanmar refugee ni haina saktakliba kasing adu phawba lokholagani haina khanganikhre. Mizoram gi Chief Minister gi maiketigi makhatana state aduda Myanmar refugee singi oirakliba phibam adugi matangda Union Home Ministry gi Joint Secretary asida mayek singna tamnaduna refugee camp da lairiba Myanmar singi biometric details sing collection tawbagi thaba hauragani haina su khanganikhre. Sasinaba agency kayana seda lambi kaya chathariba aduga mari lenana Protector General of Immigrant dagi prosecution sanction thambagi mathau tarakle. Sasinaba agency sing asina Mizoram gi nupi macha amasung nupa macha kayada China da medical tambani haiduna puraga chakhraga hauji agency sing aduna mafam amada phajin pochinduna thamkhibadagi tunga ma khudongchadaba kaya mayoknari haina phongdokhi. Makha tarakpa pauda sahi nauri binupi phajilubagi maralda mioi ama sahi nipal phadopikhrei masangmaki loinabi amasung apopa macha laina sahi nauri binupi macha amabu phajilubagi maralda mioi ama special judge proko fast track ko unarapala amagi phalga loinana sahi nipal jail pikhrei kona jail pikhraba mioi adugi mamingna lairengjam nauba sei kunga humdoi apopa laikhidraba mera kawi lairengjam awang laikaidagini. Case asiki matangda Special Judge Proko Fast Track Court No. 1 RK Memchagi Court hearing chatharaba matungda court asina mioi adu maral leire haina lupa lakh amagi fine ga loinana sahi nipal jail pikhibani. Phalge sempham asidagi lupa 40,000 victim asida pikhigadabani. Loinana case asiga mari lenana accused asibu phaduna leirakhiba matam adu jail ge tam asida yaholaroidabani haide. Amaramda Paubitek Jesam adu karde mesiga mari lenana police na chatharakhiba investigation gi manung channa ngasi nungthil pung 12:35 dagi pung 2:30 fawba Imphal West ki SP gi miyeng makhada SDPO Mayang Imphal Trongbam Bimol Sana Lusingba OC Wangoi investigating officer sing amadi forensic expert sing yawba kanggo amana thagdo adugi mai accused oidiba longjam kha bagalonina asiba adugi haksang phongkiba samuro makha laikai maning nambol turelgi jaga adugi crime sing yengsingkre amasung retrik tawkhre. Makha tarakpa pauda MLA Radheshyam Central Leader singna kourakpadagi Delhi yawkhre. PM natraga Home Minister unaraba matung CM oina wasak lawraba yai haina viral oirakle. State asida matam sangna lerakliba BJP manunggi oiba political conflict asina maram oiraga tangdu leitadaba phibam ama Manipurda oiraklibasi ko anabagi damakta disitention MLA singi lusingba ama oiriba Hairo Kendra gi MLA Thokcham Radheshyam Central Leader singna kourakpadagi ngarang New Delhi yawkhre. Press na phongba pauge source amana hai Hairo Kendra gi MLA Thokcham Radheshyam hana Manipur gi Chief Minister oiramba nongthamam birengi mayokta leiba descendant MLA leader singi manungda mahaksu amani N Berembo CM phamdagi singthanaba honabada descendant singi eok sagapaga lonina matam kuina New Delhi da leiraba matung tongama central leader sing unaduna Manipur gi leiriba political conflict singi matangda wari sanaduna lakhibani. Makha taraba pauda Naga MLA anina lepauga unakhre numidangda Govidas ki yumda mi phamkhre. Manipurda haujik parasidi rule thamliba asi tha taruk mapum phadringaida anaba government ama semnabagi tharang center na paikhalakadaba manba mawongda haujik maitei amasing kuki animakka wari sanaba yaba Naga MLA singbu moderator oina tharaga wari sanahalli. Naga MLA anina ahamba oina lepau hawkipka unakhre numidangda MLA Govidas ki yumda mifam ama pangthokre haidi.